MAMI TV News Media Tabiriba Kwai Punamapu James Ngase Pomna Taram Oksabagaloinana Ikoknona Kurumzari Ngasi Ponkiba Pause Singdagi Moroiba Paudam Lobirasi Haukiba Punkun Maria Sida Tokiba Toda Watok Sing Ahanbada Bonapam Pause Dagi Lokotsari Cookie Signaling Tau Kongka Kunoda Mapa Masa Yauna Mi Mari Kaptuna Halam Lay Cookie Kulai Piba Singna Amukta Mafam Kayada Landarak Lay Amasire Ngasi Nungtilpung Ahum Lom Tabada Bisnupur Police Station Yi Manung Sanbada Laiba Ningtau Kongka Kuno Maning Water Supply Manakta Cookie Laloba Singna Mapa Masa Yauna Mi Mari Nomaina Kaptuna Halam Lay Power Sinahai Asiva Haksang Ahum Amadi Miam Nangalingai Matamda Tengaraki Aduga Atopa Asiba Haksang Amana Numidang Pung Tare Lom Tabda Tengarakibani Ahan bagi Dokta Cookie Lalawa Singna Nomaina Kaptuna Halam Laba Mi Sing Adu Ningtau Kong Wat Number Maridagi Oinam Bamol Jaw Sahi Humfu Apopa Lay Kitraba Nokul Bamol Jaw Ki Masanupa Mani Tomba Sahi Kuntragani Toy Amasung Ningtau Kong Wat Number Mari Maktagi Tiam Somen Sahi Yankai Apopa Lay Kitraba Mani Babu Kawi Power Sina Pona from the Ahan Balemai the headline Amadi sub headline oina Fongli. Cookie Kulai Piba Sing Tengnabada Makal Koding Maki Kulai Seasonagani Kulde. Ngarang More the Labor Manipur Police Commando Sing the Zatarakiba attack adu More the operate Tauriba PDF Amasung Myanmar Dagi reinforcement oida Changlakpa Kulai Piba Sing the Tauramba Yai Haibagi intelligence report lay. Loinana Housing Security Force ki Matakta Wada Season Nagadaba Kulai Sing Season Narakle Haina State Police ki officer amana Fongdokiba adu Tare Maram Maduna Security Force Singna Cookie Kulai Piba Sing Tengnabada Makal Kuding Maki Kulai Season Nagani Haina Security Advisor Kuldip Singana Fongdokre Pao Sina Pongna from ki Anisuba headline oina Fongli GG Haiduna Kong Kon Gadabagi Matam Nate Isana Laiba Kan Gadabani Ramesor Hauzik Luraba Tanfam Masida Aikoina Center the Lady Lucing Basinda Makong Konduna GG Haina Laikadaba Matam Nate Isaki Irepa Kanba Haiba Si Aikoi Itoni Nupa Nupi Pumna Maktokpira U Aisungarang Dagi Lai Kurumduna Volunteer Oina Sat Pahore Leptana Satlagani Haina Kairao Kendragi MLA Laurembam Ramesor no Fongdokre Yum Kaya Mai Sakre Ngasi State Asigi Mafam Karada Yum Mai Sakpagi Tautok Tokre Sekmai Police Station Gi Manung Sanba Lay Makong Singmang Dalayba Bi Laydadraba Yum Ama Ngasi Numidang Pung Taruka Minute Kuntra Rob Taba Batab Tabay Sakre Yum Adu Kurkul Gram Panchayat Ki Lay Makong Singmang Ward Number Taret Ki Member Furis Sabam Jiban Sahi Nifuga Manga Apokpa Samjay Gi Yumni Mamang Sahi Lising Aniga Kunga Humdoi Gi Me Ohumdagi Toglak Kiba Irang Asina Maram Oiraga Lay Makong Singmang Dalayba Maitay Sing na Safa Kadaba Mafam Sing da Lanjen na Duna Relief Camp ta Sangza Fam Law Duna Lady Badi Nakal Lamarom na Ngasi Numidang Imphal East Amasung Kamjong District Ki Anigi Lonaba Mafam Dalayba Cookie Sing na Kundaba Mafau Cookie Kulgi Yum Taret Lombay Sakre Hairi Pau Sing kasi na Pongna Fongi Maruoiba Pau ina Fongli Makatarakpada Huyalan Pau Pause Dagi Lokotsari Cookie militants ng naning Kong Ka Kuno so Hautak May Pising Ontokri Numit Mapanigi Manung da Mapa Masa Yauna Mioy Mari Amukasukap na Halamli Haiba Pau sa Ngasi Huyalan Pau Gi Hamalamay da Maruoiba Pau ina Heline Tawduna Fongli Amadi Sikh Regiment Laklamba Minitara Rongi Manung da Halamani Miarpa Sing Sikh Regiment Pungkun Mari Manung da Putokadabani Oinam Jay Chandra Haiba Pau sa Sabelain Tawduna Ngasi Huyalan Pau Gi Hamalamay da Fongli Tha sigi tarada Kumbi Police Station ki manung chanba hautak maisak pichingda mapa masa yauna mioi mari singchan basat khiba Cookie militant singna nongmaina kaptuna hatokraba matung ngasi su thodok asi thokhiba numit mapan ni surakpadasu Bisnupur Police Station na koliba ningthokong kha khuno kenel manakpu Cookie militant singna hautak maisak piching onthoktuna amako su mapa masa yauna mioi mari nongmaina kaptuna halamli JN Manipur Dance Academy gi director in charge na promotion kaba yana na bachahi semtok labra hangnarakle RTI gi pakhumdadi mahakna academy asida ahan ba thabak changkhibagi appointment order leite harakle director in charge na di mangonda siriba maral sing achumana ti hairi Manipur gi ina khulaba art and culture na malingi miam da state asibu saktakpada achobo thodang larukliba Dana Manjuri University campus da leiriba Jawaharlal Nehru Manipur Dance Academy JNMDA da politician singi khut changna raktuna aranba soiba thabak thawong singna modhalabra haibagi achobo wang thoraklei
High Court of Manipur ki Chief Justice na luchingba team na relief camp tara yengsilaga sel amadi polam sing tengbangkhri. High Court Bar Association amasung Bar Council of Manipur ki President sing yauna court asigi Chief Justice Siddharth Mridul na luchingba team amana ngasi lamboi khunangkhong block AE Manipur Trade Expo amasung Langol gi mitei Langol relief camp yauna Bisnupur district ki relief camp nipan da satuna ningtham thagi akangna relief item sing yenthokibaga loinana High Court Bar Association ki President Y Nirmol Chandana su Association asigi maikaidagi Langol gi relief camp da lupa lising tara tengbang lamle hairi. Home Guard member cham ga kuntaruk hangbagi manungda cham ga hum khaktamak cabinet na mention gani hairakpada angakpa pongnari. Home Guard Association na Chief Minister da ahangba posting chuna lobinaba ai bachero pisinkhri. Tha asigi tara mangada Chandel District Headquarter da leiba DC office da pangthokhiba lainga ki cabinet mifam na loisang singgi hangduna leidiba posting cha da yangkhaidagi chang da loduna menselagani amasung Home Department gi na cham da gi chang da menselagani haibagi warep lokrubasu Manipur Home Guard ki hangduna leirakliba member gi post cham ga kuntaruk ki mahuta cham ga hum khaktamak logani hairakibada angakpa poknari hairi. Kuki militant singna lei makhong chingmang gi mitei gi yum ahum amadi mafogda mai tharamlei state amasung union lengangna mating fudoktuna makhoi gi mayukta leblakte haiduna naw chorba kuki militant singna lei makhong gi army headquarter gi naton sumangda leiba mitei gi yum ahum khakta natana mafogdam gi saruk kharasu bom kapsan baga loinana mai thaba horomle hairi aina ithau ningthina tawdrabadi aibo habliba singna lokthok sanu Kuldip Singh Myanmar gi PDF insurgent singna moreda deploy tawba state force ta landarakpa yai haibagi intelligence report leikhi adubu akan bomong da satharakiba attack aduda Myanmar rom dagi militant sing yaure haibagi chapchaba evidence te leiti haina security advisor Kuldip Singh na phungdokri amadi kangchup chingi lanphamda khulngakpa athoba ama thawaina pontha pikri Chief Minister Pothari haiduna unahalaktre demand sing pidrabadi January 18 dagi ban yauna khongjang changselagani JAC gi convener Lan haurakpadagi mamang thaktasu kayara khana lanpham oikraba Imphal West ki phayeng Kangchup amasung kadang banda ngarang sunumidang pung 13 minute kunthrarom tarakpada kuki militant singna mitegi kul sing tamna nomai kapsilakpadagi khulngakpa singna handuna khuthokna kibada khulngakpa athoba takhelambam manoranjan chahi kungomdoi apokpa takhelambam Prem Kumar thiam konsuldagi athoba naha ma thawaina pontha oikre hairi Pausing asina ngasi hoilang paugi moriba pausing oina ahambala maida phone makha tarakpada Sanga Express pause dagi lokachari terrorist singna ningthokongda mi mari kangchupta ama kaptuna hatkre Tampaki lamgi tongan bamafam singda ngasi kuki militant sing natraga terrorist singna maitai singi leifam amadi maitai singda nongmai kapsinduna landarak pagaloinana Chochanpur district ka tainaba Bisnupur district ke ningthaukhong kha khunauda water supply ama paiduna leiba mapa macha yauna miyoi mari ngasi kuki terrorist singna nongmaina kaptuna hatlamle Kangchup chingkhongda khungakpa ama kuki militant singna kaptuna hatkre More gilandada Myanmar dagi changsilakpa sing yaubra haina chingnari Kuldip Manipur gi border town Moreda kuki militant singna RPG, mortar, sniper, rifle yauna afaba makhalgi khutlai sing sizinaduna landarakpada laikhidaba amadi sokhiba state force ki personnel sing ngasi helicopter da Imphal da purakhibaga loinana More state force da chatharakliba landa asti Myanmar romdagi changsilakpa PDF ki miyoi sing yaubra haibagi chingnaba leire haina Unified Command gi thabak supuriba state ki security advisor Kuldip Singh na phongdokre miyamna irang haurakre Police na takthoknaba hotnaki security advisor unakre Manipur da maru oina More da orakliba irang asida Chief Minister gi secretariat ta laiba security advisor Kuldip unaba singjamai romdagi thomjilakpa miyam tan khainaba hotnabada police na tear gas cell mayam ama kapthokre pausing asina ngasigi Sanga Express ki maru oiba pausing oina phongli makha tarakpada Sanalaibak pauchedagi lokachari ngasina kari thoklagaba ningthaukhongda maitai mari kangchupta ama hatlamle hana sunaba lefannaba Manipur lengangna semkiba lanmi gi buffer zone lekhomna pal thingbaga pangkhak oire haukiba me ahum dagi Manipur da thokliba kanglup ki irang amasong makha tarakpa oina chathariba hana sunaba gi thokdok sing thingnana bani haiduna Manipur lengangna semkiba lanmi gi buffer zone lekhomna pal thingbaga manare numit khudingi kuki singna maitai hatle hayeng kari thoklagaba sonare kuki singna maitai da chathariba kangkhul muthanaba lanjangi saruk ama oina ngasi nongalamdai da Imphal West district ki manung chanba kangchup chingkhonggi kha khunauda ngasi nungthil pung 3 minute kunthra rom tarakpada maitai mari miha thina hatkra haba pawasina Sanalaibak pauchegi ahanbla maida phongle miyamna fam thadu haribadu ID thadokloi Kuldip Chief Minister Secretariat ki Darbar Hall da ngasi paumi singa unaba amada hangba wahangi pakhum piraduna Kuldip Singh na hai ima singna hojik
demand ahum taksilli makhoi sing adudi ahanbada security advisor lokthou Assam Rifles lokthou amasung Unified Command gi chairman chief minister da sinau haibasini demand sing ase mahakna piba ngamba nate haujiki oina tawfam thokpa ithau phajana pangthokli haina lawi maram aduna karamna fam thadokani isana thabak pangthokpa ngamdre haina lauraba natraga aihak po habliba singna mathau pangthokpa ngamdre maram aduna fam thadoklo haina hairaklabadi fam thadokpa yai haina haiki moreda atopa furup laihandana ba lalongni Govindas DGP amasung SP singna thawa yaudra personal singi hakchang thangduna ikai khumnaba utkre kurki narco terrorist singna moreda security force singi mathakta akan mamong da taksilakliba ase moreda kukina taba atai atopa furup amata laihandana ba sinba thawong ni haina Manipur lenga ki work minister Govindas konthau jamna fongdokre masigi oinadi mami tv gi khomje jaw paw matang asida loizari makha tawa paw gi damak mami tv mideng tadun leibiu mayambu amukka hanna kurumjari